Pari Kavasu, Anidana Law to Tavadagi, Hogulay, Tayalna, Kava, Pari, Nakoeni Pamu him Taudoro. Pari Kavaga, Nongdarian Bugikagi Tongdu Hangdure, Hek Hangtoropaga, Kangprek Kangi, Kavana, Parina, Kainosi, Tongdu Gamlon Sili, Yang Hydrava, Ohydrava, Masen Marang Langva, Shaktamama, Leptuna Ledami, Makada Su Kamdori, Mayakada Tumliva, Sanazavugi Manakta, Inauvana, Quiko Koba, Kaplava Madi, Wakat Pana, Tum Tabayadre, Kivna Su Taktagni, Kusuma Madinaubi, Punatumi Naribani, Adubu, Makoina Tumliva Dusu, Angakpani, Pentarivadu, Jumna Ulambadagi, Halaga Umba, Savdagi Fajuk Suptana, Tumlivadu, Matanta Fajuk Chinkalaga, Subchin Bire Nauvina Inama Kusumna How Makoy Anima Kivna Kadu Sinbatungna Koyang Yangi Pamung Manakta Musuk Uvama Toin Uba Yampak Tupa Sakta Madu Yananak na Lepami Anidu Konsinay Sakta Madusu Sat Mangki Aduga Maithalambadu Put Muthatki Aduga Muksu Sat Thalay May Tangalakpaga, Kusumga Nauvigagi, Sandal Maridu, Nama Nama Onaraga, Mi Anina, Donglaga Chet Padona, Padrak Padrak, Tanga Toki, Kimanvana, Umang Anapikang Kale, Anido, Wakangang Batokilda. Somdasu, Inaubugi Makolna, Lakna Rivasana Jauvudo, Sofa Matakta, Donglaga, Matin Kut Yotlaga, Umang Anapikangna, Put Fat, Quaylay Lady Yang Livani, Kusumga Nauvigana Ladiva, Adomdasu, Sandal Mari. Mi yaudana nama nama onaraga thanglaga laglidu uvda sana jauna hai kusum nawbiya nakhoi butabran he amta lawni noibu tadrabo noibu kana lawe sendal mari adusu sana jawugi akoivda chalambadagi nongdaidam bugi kadu tamna kakhatki kusumna nang ta chausi kainoma tawra malni he chalu nawbi anidu sana jawugi manakta lai sofada sana jawugi manakta hek pham thabaga Thongjaudu Pak Hangdore, Aduga, Yaklava Akivu Konjalamana, Hona Lausilay, Ahumdu Manamen Silaga Kangi. Nongdarian Bagi Kamanung the Su, Adumangai, Maridu, Nongdarian Bagi Mato Uraga, Kivana Loida, Makoina, Masanom Duna, Hudok Lavasutade, Tayalna, Nongdariba, Parina Su, Lembana Su, Kavna Sukoze, Adubutade, Nasidi, Makoina Siri was interesting do. Arimba Tavadam Utawi, Makoi Masavudi, Zentraduna, Naktopogumdi, Pokche, Fanaki Ravasu, Masama Uda, Kahena, Mitrang Langda, Tubudi Taude, Aduga, Kavdi, Hamu Hamuni, Tengna Manbagi, Kainoma Taude, Mavaina, Kaidora Kadava, Kanbada Tuchungi, Nongdairimbana Maya Launa Sumkatore, Mitsu, Adum Morong, Onkatpasu, Asumasu Hengalay. Adudagi makhong makhutusu matomta amuk leithokpa amuk leisin batore tekpa makte tekhande nongdairiamba maya launa kathoklamlaga marai sangna amuk tingthore lembana ima kari matongno aina urisibu nongdairiamba nong kaidoragi me taya noi japala o haikhoba mala adi khara su phayeba tayal tu wakhal khanglaglai khudakta mapabungda kol tawi tumthavana mari mangarak tawrabadu paide machanupida amuk tawi Adusu call waiting lay, Tayal Hinka Clay. Tum Fawe, what is Hane Masi? Mamang and Toida Muktawi, Handakti Paikale, Antoina, Ibunga, get out there. Tayalna, Ima, Equajapan to Pahelo. Hoi, Pahelake. Toibu Hodoglaga, Pahele, Toivana. Hi, get out there more. Japan, I get able to tell you what Dari to Purga, no Darim Boydam to Law. Kari Ginone, Guido Yauruke Tayalna Pibam Tadresida, Japan, Lauba, Dari to Kaviade, Nung Chotpagi, Yamluana, Mayak Marga, Waikara, Sinduogane, Yaubune, Sovia deco, Angang Budni, Equi Marigi, Potosunapani, a handle Maida, Kitantuna Lapio Japan Ipale, Madamu Goldukai, Tayal, Kolkapaga, Kanglaga Lomutui, Nong Dariam Vadu, Marai Sangating Tolaga, Long Nahugulak Pagini. Asumna long na hugalakpaga bobo lawwa nupagi khonjelama mafam hongdana noglei kivna maridu pulap machi amada tasilaga leiringai lonsileva thongdu thilai sana jawuna taya khaba pari hai lemba noi butabran he thong sumta hangune kusumna
ꯇꯌꯥꯟ ꯅꯥꯎꯕꯤꯅ ꯈꯥꯕ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯕ ꯆꯠꯄ ꯂꯣꯏꯅ ꯀꯤꯅꯔꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯃꯤ ꯈꯨꯔꯛ ꯍꯥꯡꯗꯅ ꯇꯥꯔꯒ ꯀꯣꯏꯆꯠ ꯆꯠꯂꯤ ꯊꯣꯡꯗꯨꯁꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯩ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯖꯗ꯭ꯔꯦ ꯄꯥꯔꯤꯅ ꯑꯩ ꯍꯥꯡꯗꯣꯛꯂꯨꯒꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯏ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯏ ꯄꯥꯔꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯇꯌꯥ ꯃꯃꯤꯠ ꯁꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏꯕꯛ ꯐꯠ ꯀꯠꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯑꯉꯛꯄꯅꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯗ ꯑꯀꯟꯕ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯅ ꯎꯕ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯩ ꯊꯣꯡꯗꯨꯁꯨ ꯄꯨꯝꯇꯦꯛ ꯍꯦꯛꯇꯦꯛꯏ ꯃꯈꯣꯏ ꯑꯃꯠꯇ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯤꯛꯂꯥꯏꯗꯨ ꯈꯥꯡꯅ ꯅꯣꯛꯏ ꯕꯣꯏꯅꯥꯎꯅ ꯏꯁ ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯣ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯅꯨꯄꯤꯅꯕꯨ ꯑꯁꯨꯃꯥꯏꯅ ꯅꯣꯛꯅꯕ꯭ꯔꯣ ꯌꯥꯏꯐꯕꯅ ꯑꯁ ꯂꯥꯡꯒꯅꯨꯍꯦ ꯑꯁꯤꯕꯨ ꯀꯔꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯤꯗꯕꯨ ꯀꯤꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯀꯤꯗꯣꯏꯕ ꯂꯣꯟꯅ ꯉꯥꯡꯅꯩ ꯂꯤꯛꯂꯥꯏꯅ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯕ ꯊꯣꯛꯄ ꯌꯨꯝꯒꯤ ꯃꯅꯤꯡ ꯎꯔꯛ ꯋꯥꯔꯛ ꯈꯣꯡꯕꯥꯜ ꯂꯩꯕ ꯑꯁꯣꯡꯕ ꯅꯥꯄꯤꯅ ꯊꯟꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯂꯤꯛꯂꯥꯏ ꯍꯦꯟꯊꯣꯏ ꯂꯟꯆꯦꯟꯕ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯌꯥꯏꯐꯕ ꯄꯨꯟꯅ ꯐꯝꯂꯤ ꯂꯤꯛꯂꯥꯏꯒꯤ ꯁꯛꯇꯝ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ ꯂꯥꯏꯕꯛꯇ ꯑꯃꯨꯕ ꯑꯃ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒꯅꯤ ꯃꯥꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯤꯕ ꯑꯗꯨ ꯐꯤꯅ ꯁꯥꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯇꯝ ꯑꯆꯧꯕ ꯑꯃꯁꯨ ꯃꯤꯠꯃꯥꯡꯗ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ 2-3ꯁꯨ ꯃꯅꯥꯛꯇ ꯂꯩ ꯃꯩꯇꯥꯜ ꯌꯦꯇꯨꯝ ꯊꯨꯝꯃꯣꯛ ꯆꯐꯨ ꯂꯪ ꯑꯍꯤꯡꯕ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯅꯥꯛꯇ ꯂꯩ ꯑꯇꯣꯞꯄ ꯃꯆꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯛ ꯊꯟꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯁꯣꯝꯗ ꯁꯥꯟꯅꯔꯛꯄꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯁꯣꯝꯗ ꯆꯨꯝꯅ ꯂꯩꯇ꯭ꯔꯤꯕꯅꯤ ꯂꯥꯏꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯐꯩꯗꯣꯛ ꯐꯩꯖꯤꯟ ꯁꯥꯟꯅꯩ ꯑꯗꯨꯗꯒꯤ ꯆꯥꯎꯇꯛ ꯇꯧꯕ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯈꯠꯂꯒ ꯌꯦꯇꯨꯝ ꯃꯇꯣꯟ ꯑꯗꯨꯕꯨ ꯐꯨ ꯂꯩꯋꯥ ꯀꯥꯝꯁꯤꯜꯂꯒ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯩꯁꯥ ꯐꯨꯍꯜꯂꯒ ꯇꯞꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯈꯣꯡꯌꯥꯗ ꯀꯛ ꯊꯤꯜꯂꯤ ꯑꯁꯣꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯧꯅ ꯂꯥꯎꯔꯛꯏ ꯂꯤꯛꯂꯥꯏꯅ ꯀꯝꯗꯧꯏ ꯍꯧꯈꯣꯗꯅ ꯀꯛ ꯁꯠꯇꯣꯛ ꯁꯠꯆꯤꯟ ꯁꯥꯟꯅꯩ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯤꯛꯂꯥꯏ ꯃꯃꯤꯠ ꯊꯛ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯇꯝ ꯑꯗꯨꯒꯤ ꯄꯨꯛꯆꯦꯞꯇ ꯌꯦꯇꯨꯝ ꯑꯗꯨ ꯐꯥꯎꯂꯦꯡ ꯂꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯨꯛ ꯇꯣꯏꯕ ꯁꯞꯇ꯭ꯔ ꯑꯃꯗ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯄꯨꯛꯆꯦꯞꯇꯨ ꯏꯁꯨ ꯊꯣꯔꯛꯏ ꯂꯤꯛꯂꯥꯏ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯟꯆꯦꯟꯕꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏ ꯕꯣꯏꯅꯥꯎ ꯌꯥꯏꯐꯕꯗꯤ ꯀꯤꯖꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯥꯀꯟ ꯇꯨꯡꯁꯨ ꯂꯩꯊꯣꯛꯑꯒ ꯐꯠ ꯌꯦꯡꯉꯤ ꯁꯣꯠꯄꯦꯠ ꯂꯥꯎꯕ ꯌꯥꯗꯦ ꯀꯤꯔꯤꯕꯅꯤ ꯍꯩꯅꯗꯕ ꯃꯈꯣꯜ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯎꯁꯥ ꯋꯥꯁꯥ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤꯁꯤꯡꯗꯨ ꯆꯨꯝꯅ ꯑꯃꯠꯇ ꯂꯩꯇꯦ ꯐ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ ꯂꯤꯛꯂꯥꯏꯅ ꯐꯅꯕꯨ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯉꯁꯤꯗꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯔꯁꯤ ꯊꯣꯏꯅꯨꯅ ꯂꯥꯛꯅꯒꯗꯕꯅꯤ ꯃꯗꯨꯗꯇ ꯊꯣꯏꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯧꯔꯤꯕꯅꯤ ꯕꯣꯏꯅꯥꯎꯅ ꯑꯁ ꯕꯨꯠꯇꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯕꯨ ꯍꯦꯟꯅ ꯃꯥꯟꯈ꯭ꯔꯦ ꯂꯥꯏꯃ ꯇꯟꯖꯈ꯭ꯔꯦ ꯌꯥꯝꯅ ꯌꯥꯏꯐꯕ ꯅꯪꯕꯨ ꯑꯩ ꯀꯤꯖꯕꯅ ꯌꯥꯗ꯭ꯔꯦꯃꯤ ꯏꯁꯤꯡ ꯆꯥꯐꯝ ꯍꯧꯔꯕ ꯈꯪꯗꯦ ꯌꯨꯡ ꯍꯟꯖꯤꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯈꯣꯡꯒ꯭ꯔꯥꯎꯒꯁꯤ ꯂꯣꯏ ꯆꯣꯠꯂꯦ ꯌꯥꯏꯐꯕꯅ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯊꯤꯕꯣꯛ ꯆꯤꯠꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯨꯒꯨꯝꯁꯦ ꯂꯤꯛꯂꯥꯏꯅ ꯂꯥꯡꯒꯅꯨ ꯕꯣꯏꯅꯥꯎꯒ ꯌꯥꯏꯐꯕꯒ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯨꯡꯁꯤꯟꯅꯅ ꯆꯞ ꯂꯦꯞꯄꯤ ꯂꯤꯛꯂꯥꯏ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤꯕꯨ ꯇꯧꯔꯤꯕ ꯃꯈꯨꯠꯇꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯧꯕꯒꯨꯝ ꯇꯧꯔꯛꯏ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯍꯨꯔꯨ ꯁꯤꯠꯆꯤꯜꯂꯛꯏ ꯎꯇꯣꯟ ꯋꯥꯇꯣꯟꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯐꯔ ꯍꯥꯏꯔꯛꯏ ꯂꯟꯆꯦꯟꯕꯅ ꯆꯥꯛ ꯂꯩꯕ ꯃꯩꯔꯛꯇꯨꯗ ꯎꯆꯥꯟ ꯃꯆꯤ ꯆꯕꯨꯟ ꯍꯥꯞꯆꯤꯜꯂꯤ ꯃꯩꯁꯨ ꯋꯪ ꯆꯥꯛꯈꯠꯂꯛꯏ ꯑꯀꯣꯏꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯀꯟꯅ ꯐꯪꯂꯛꯏ ꯇꯞꯅ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯄꯥꯏꯔꯛꯂꯤꯕꯗꯨ ꯎꯔꯦ ꯕꯣꯏꯅꯥꯎꯅ ꯑꯣꯏꯃ ꯌꯥꯏꯐꯕꯅ ꯁꯤꯔꯦꯗꯅ ꯂꯤꯛꯂꯥꯏ ꯃꯤꯠꯁꯠ ꯄꯥꯡꯊꯣꯔꯛꯏ ꯄꯥꯏꯔꯛꯂꯤꯕ ꯑꯉꯧꯕ ꯑꯗꯨꯕꯨ ꯃꯤꯡꯒꯧ ꯊꯥꯒꯧꯔꯒ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯈꯣꯏꯗꯧ ꯃꯄꯥꯗ ꯅꯝꯁꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯐꯗ꯭ꯔꯥꯛ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯊꯣꯛꯈꯤ ꯃꯔꯩ ꯆꯤꯛꯂꯒ ꯃꯤꯠꯁꯨ ꯑꯗꯨꯝ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯤ ꯁꯅꯥꯖꯥꯎꯕ ꯍꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯇꯧꯗꯅ ꯁꯪꯗꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯝꯕꯗꯤ ꯇꯌꯥꯜꯒꯤ ꯃꯔꯨꯝꯗꯒꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯖꯩ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯍꯟꯖꯤꯟ ꯌꯦꯡꯅꯤꯡꯉꯛꯀꯅꯤ ꯐꯠꯇꯦꯕꯨ ꯍꯥꯏꯔꯕ ꯆꯣꯡꯁꯤꯜꯂꯒ ꯇꯧꯅꯤꯡꯉꯛꯀꯅꯤ ꯑꯐꯕꯅꯤ ꯃꯗꯨ ꯄꯥꯡꯊꯣꯛꯁꯤ ꯍꯧꯔꯕꯗꯤ ꯃꯅꯤꯡ ꯂꯣꯏꯅ ꯍꯟꯈ꯭ꯔꯅꯤ ꯃꯁꯤꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯉꯛꯄ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯥꯔꯒ ꯂꯩꯕꯗꯨꯗ
ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗꯕ ꯃꯥꯟꯕꯗꯒꯤ ꯁꯅꯥꯖꯥꯎꯕ ꯇꯌꯥꯜꯒ ꯇꯞꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯛꯁꯤꯜꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯃꯤꯠꯇꯨ ꯅꯥꯟꯊꯒꯦ ꯇꯧꯖꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ ꯁꯅꯥꯖꯥꯎꯕꯒ ꯇꯌꯥꯜꯒ ꯄꯨꯟꯅ ꯈꯪꯂꯒ ꯇꯨꯡ ꯍꯟꯗꯣꯛꯏ ꯑꯃꯨꯔꯛ ꯆꯣꯡꯈꯠꯂꯝꯂꯒ ꯍꯥꯟꯅꯒꯨꯝ ꯐꯗ꯭ꯔꯥꯛ ꯑꯃꯨꯛ ꯇꯥꯔꯒ ꯂꯩꯈꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯪꯁꯤꯟꯕ ꯈꯧꯇꯛ ꯆꯥꯔꯦ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯣꯏꯅ ꯌꯦꯡꯂꯒ ꯂꯩ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯆꯦꯛꯃꯣꯛ ꯂꯥꯎꯗꯕ ꯇꯥꯂꯛ ꯑꯁꯤꯗ ꯊꯣꯏꯕꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯛꯏ ꯍꯩ ꯇꯌꯥ ꯏꯕꯨꯡꯉꯣ ꯏꯄꯥ ꯌꯧꯔꯛꯑꯦꯅꯦ ꯏꯄꯥ ꯌꯧꯔꯛꯑꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏꯅꯣ ꯐꯔꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯒ ꯉꯁꯤ ꯑꯃꯨꯛ ꯍꯧꯔꯛꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯨ ꯑꯌꯥ ꯖꯄꯥꯟ ꯆꯦꯟꯁꯤꯟꯒꯦ ꯇꯧꯖꯩ ꯑꯗꯨꯕꯨ ꯈꯨꯊꯤꯕ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯃꯈꯣꯡ ꯈꯪꯐꯥ ꯐꯥꯏ ꯀꯔꯤꯒꯤ ꯄꯥꯔꯤꯒ ꯂꯦꯝꯕꯒꯁꯨ ꯇꯌꯥꯜꯒꯤ ꯃꯈꯨꯠ ꯐꯥꯗꯣꯏꯒꯤ ꯇꯧꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕ ꯍꯣꯏ ꯄꯨꯟꯅ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯊꯣꯏꯕꯅ ꯀꯩꯗꯧꯔꯦ ꯇꯌꯥꯜꯅ ꯖꯄꯥꯟ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯗꯥꯏꯔꯤꯗꯤ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯤꯁꯤꯕꯨ ꯎꯗ꯭ꯔꯕꯣ ꯍꯟꯊꯔꯒ ꯌꯦꯡꯉꯛꯏ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇ ꯗꯥꯏꯔꯤ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ ꯗꯥꯏꯔꯤꯗꯨ ꯍꯦꯛ ꯎꯕꯒ ꯇꯌꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯇꯌꯥꯜꯅ ꯖꯄꯥꯟ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯆꯥꯎꯊꯣꯛꯆꯕ ꯃꯆꯥꯅꯤ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯃꯆꯥꯅꯤ ꯄꯥꯕꯨꯡ ꯊꯣꯏꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯆꯥꯅ ꯄꯥꯕꯨꯡ ꯀꯧꯔꯛꯂꯤꯕꯁꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯦ ꯈꯪꯉꯤ ꯊꯣꯏꯕꯅ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯕꯨꯡꯅꯤꯅꯦꯍꯦ ꯃꯆꯥꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯧꯅꯤ ꯑꯗꯨꯕꯨꯅꯦ ꯅꯤꯡꯕ ꯊꯨꯡꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯊꯛ ꯀꯥꯈꯠꯂꯒ ꯅꯦꯠꯄꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯕꯗꯨ ꯀꯥꯎꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯗꯨꯕꯨ ꯀꯥꯎꯔꯕꯗꯤ ꯅꯪ ꯌꯦꯡꯉꯨ ꯅꯪꯒꯤ ꯖꯄꯥꯟ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯖꯄꯥꯟꯗ ꯆꯠꯀꯅꯤ ꯉꯝꯃꯣꯏꯆꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯦꯛ ꯆꯠꯂꯕ ꯑꯩꯅ ꯌꯦꯡꯉꯨ ꯇꯌꯥꯜꯅ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯥꯎꯖꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯅꯨꯄꯥꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕ ꯃꯇꯝꯗ ꯃꯥꯅ ꯖꯄꯥꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯄꯟꯗꯨꯅꯠꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯖꯄꯥꯟ ꯍꯥꯏꯅ ꯊꯣꯟꯕꯤꯕ ꯃꯃꯤꯡꯅꯤ ꯇꯌꯥꯜꯁꯨ ꯄꯤꯛꯂꯤꯉꯩꯗ ꯃꯄꯥꯅ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕꯗ ꯀꯣꯏꯕ ꯍꯦꯛ ꯄꯨꯊꯣꯛꯄꯤ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯖꯄꯥꯟ ꯑꯗꯨꯝ ꯀꯧꯈꯤꯕꯒꯤ ꯍꯩꯅꯈ꯭ꯔꯤꯕꯅꯤ ꯄꯥꯔꯤ ꯂꯦꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯣꯏꯕꯒꯨꯝꯕ ꯃꯄꯥ ꯐꯪꯖꯔꯝꯂꯕꯗꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯒ ꯀꯥ ꯍꯦꯟꯅ ꯃꯔꯨꯞꯀꯨꯝ ꯂꯣꯏꯅꯕꯗꯤ ꯐꯪꯖꯗꯦ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯤ ꯊꯣꯏꯕꯅ ꯇꯌꯥꯜꯕꯨ ꯂꯣꯏꯅꯔꯤꯕ ꯑꯁꯨꯝꯅ ꯂꯣꯏꯅꯒꯅꯤ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯒ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯊꯣꯏꯕ ꯇꯌꯥꯜ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯇꯥꯎꯔꯒ ꯂꯩꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯨꯒꯥꯏꯔꯛꯏ ꯂꯣꯡꯅ ꯑꯃꯨꯛ ꯊꯦꯛꯀꯠꯂꯛꯏ ꯃꯈꯣꯏ ꯉꯛꯅ ꯄꯨꯟꯅ ꯌꯦꯡꯉꯛꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯟꯅꯔꯒ ꯂꯠꯅ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯝꯕꯗꯨ ꯇꯣꯏꯅ ꯊꯦꯛꯀꯠꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯀꯤꯕ ꯑꯃꯠꯇꯗꯤ ꯄꯣꯛꯇꯦ ꯍꯥꯟꯅꯗꯧꯅ ꯃꯤ ꯑꯃꯅ ꯐꯨꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯁꯣꯝꯗ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏ ꯍꯣꯏꯗꯨꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯑꯃ ꯆꯤꯡꯊꯣꯛꯈ꯭ꯔꯕꯅꯤ ꯆꯤꯡꯊꯣꯛꯈ꯭ꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯐꯤꯅ ꯁꯥꯕ ꯑꯆꯧꯕ ꯃꯤꯇꯝ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤꯕꯗꯨ ꯂꯤꯛꯂꯥꯏꯅ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯑꯃꯨꯃꯨ ꯒꯤꯠ ꯀꯟꯅ ꯅꯝꯕꯒꯤꯅꯤ ꯂꯤꯛꯂꯥꯏꯅ ꯄꯥꯜꯂꯦ ꯄꯥꯜꯂꯦꯗꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯕ꯭ꯔꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯅꯤ ꯁꯅꯥꯖꯥꯎꯕ ꯀꯨꯁꯨꯝ ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯅꯆꯥꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯣꯛꯅ ꯌꯦꯡꯂꯒ ꯂꯩꯒꯗꯧꯔꯤꯕꯁꯦ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯧꯕꯨ ꯎꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯀꯅꯤ ꯂꯤꯛꯂꯥꯏ ꯍꯥꯏꯁꯦ ꯃꯩꯅꯤ ꯃꯩ ꯀꯅꯥꯅ ꯃꯨꯊꯠꯄꯤꯒꯅꯤ ꯃꯨꯊꯠꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯩꯒ ꯑꯣꯟꯁꯤꯟꯅꯕ ꯀꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯊꯧꯔꯥꯡꯂꯛꯄ ꯀꯌꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯖꯈ꯭ꯔꯕꯅꯦ ꯃꯣꯡꯐꯝꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯃꯣꯡꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯆꯤꯡꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗꯗꯤ ꯃꯣꯡꯐꯝꯒꯤ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯃꯣꯡꯐꯝꯁꯨ ꯑꯩꯒꯤꯅꯤ ꯃꯔꯨꯞꯅꯤ ꯆꯤꯡꯊꯣꯛꯇꯨꯅ ꯏꯇꯥꯔꯣꯏ ꯁꯥꯟꯅꯔꯤꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯛꯅꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯔꯕꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯒꯅꯤ ꯊꯤꯅ ꯉꯥꯡꯅꯔꯝꯂꯒ ꯆꯠꯈ꯭ꯔꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯂꯟꯆꯦꯟꯕ ꯊꯣꯏꯅꯨꯗꯤ ꯅꯣꯛꯃꯤ ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯍꯔꯥꯎꯅ ꯌꯦꯡꯂꯒ ꯂꯩ ꯂꯤꯛꯂꯥꯏꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯃꯈꯣꯏꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯤꯕꯅꯤ
ꯄꯨꯟꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯊꯥꯏꯅ ꯍꯔꯥꯎꯔꯝꯂꯕꯁꯨ ꯍꯦꯟꯊꯣꯏꯗꯤ ꯑꯋꯥꯕ ꯁꯛꯇꯝ ꯄꯨꯔꯒ ꯂꯩꯔꯤꯕꯅꯤ ꯃꯈꯨꯠ ꯑꯅꯤꯗꯤ ꯀꯟꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯤꯠꯁꯨ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯁ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯩꯕꯨ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯋꯥꯈꯜ ꯇꯥꯖꯔꯛꯑꯝꯃꯕꯗꯤ ꯑꯁꯤ ꯌꯧꯅ ꯂꯩꯇꯥꯐꯝ ꯈꯪꯖꯗꯕꯁꯦ ꯇꯧꯖꯔꯝꯂꯣꯏꯗꯕꯅꯤ ꯑꯩꯒꯤꯗꯃꯛ ꯈꯟꯖꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯇꯧꯒꯅꯨ ꯇꯧꯒꯨꯝꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯌꯥꯖꯔꯝꯂꯕꯗꯤ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯃꯝꯕ ꯑꯍꯤꯡꯗ ꯃꯤꯠ ꯄꯥꯡꯊꯣꯛꯆꯔꯛꯂꯤꯕ ꯑꯩꯒꯤ ꯏꯉꯥꯜ ꯄꯤꯅꯕꯤꯌꯨ ꯁꯖꯤꯛ ꯊꯕꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯎꯍꯟꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯤꯠꯁꯦ ꯎꯅ ꯎꯅ ꯇꯥꯡꯂꯨꯔꯕꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯎꯍꯟꯕꯤꯔꯛꯂꯤꯕꯁꯦ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯎꯠꯄꯤꯌꯨꯅ ꯁꯨꯕꯨ ꯕꯣꯏꯅꯥꯎꯒ ꯌꯥꯏꯐꯕꯒꯗꯤ ꯂꯣꯟꯅ ꯆꯤꯔꯣꯜ ꯑꯗꯨꯝ ꯇꯧꯅꯔꯤ ꯕꯣꯏꯅꯥꯎꯅ ꯑꯁ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯡꯖꯅꯤꯡꯉꯦ ꯎꯖꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯑꯩꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯈꯣꯡꯂ ꯈꯨꯠꯂ ꯇꯦꯛꯂꯒꯅꯦ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯉꯝꯗꯅ ꯂꯩꯖꯅꯤꯡꯉꯤ ꯑꯩ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯌꯥꯝ ꯇꯁꯦꯡꯅ ꯂꯟꯆꯦꯟꯕꯒ ꯄꯨꯟꯖꯅꯤꯡꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯐꯠꯂꯝꯗꯕ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯊꯤꯅ ꯇꯨꯀꯠꯆꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯈꯠꯂꯛꯏꯁꯦ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯍꯥꯠꯄꯤ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅ ꯇꯤꯟꯅꯔꯒ ꯑꯁ ꯍꯩꯅꯗ꯭ꯔꯦꯕ ꯑꯩ ꯌꯥꯝ ꯃꯁꯛꯁꯦ ꯁꯛꯎ ꯎꯅꯤꯡꯗ꯭ꯔꯦ ꯌꯥꯏꯐꯕꯅ ꯌꯥꯔꯦꯕ ꯅꯪ ꯑꯃꯁꯨ ꯐꯔꯤꯈꯩ ꯇꯤꯟꯅꯕ ꯐꯠꯇ꯭ꯔꯒ ꯊꯥꯗꯣꯛꯄ ꯑꯗꯨ ꯃꯔꯨꯞ ꯀꯧꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯑꯐꯕ ꯇꯧꯈꯤꯒꯦ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯌꯥꯅꯕ ꯃꯥꯅ ꯇꯧꯁꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯇꯧꯔꯛꯂꯤꯁꯦ ꯑꯗꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯑꯗꯨ ꯇꯥꯅꯤꯡꯒꯦ ꯇꯧꯒꯨꯝꯁꯤ ꯅꯣꯡꯃꯇ ꯍꯥꯏꯕꯤꯈꯤꯕ꯭ꯔꯣ ꯐꯠꯂꯛꯇ꯭ꯔꯀꯥꯟꯗ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯃꯥꯕꯨ ꯀꯜꯂꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯄꯨꯟꯅ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯛꯇ꯭ꯔꯤꯁꯦ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯤꯖꯩꯌꯦꯕ ꯑꯩ ꯃꯥꯏ ꯂꯤꯛꯂꯥꯏ ꯍꯥꯏꯁꯤ ꯎꯕꯗ ꯈꯛꯇ ꯑꯩ ꯀꯤꯖꯕꯅ ꯂꯣꯏꯔꯦ ꯕꯨꯠ ꯂꯥꯏ ꯃꯣꯏꯅ ꯄꯜꯂꯤꯁꯦ ꯑꯩ ꯎꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯇꯧꯔꯤꯕ ꯅꯨꯡꯁꯤꯠ ꯃꯌꯥꯝꯁꯦ ꯎꯔꯗꯤ ꯑꯩ ꯀꯩ ꯑꯣꯏꯗꯣꯏꯅꯣꯕ ꯁꯤꯔꯣꯏꯗ꯭ꯔꯣ ꯇꯧꯍꯩꯗꯦ ꯅꯨꯄꯤ ꯑꯗꯨ ꯂꯧꯗ꯭ꯔꯗꯤ ꯃꯥ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯕ ꯃꯥꯕꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯀꯣꯛ ꯑꯃ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯂꯥꯞꯅ ꯀꯣꯏꯊꯤ ꯊꯤꯔꯨꯗ꯭ꯔꯁꯨ ꯐꯝꯃꯤꯟꯅꯔꯤꯕ ꯍꯦꯟꯊꯣꯏꯒ ꯃꯥꯒꯁꯦ ꯀꯣꯛ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯄꯣꯠꯁꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯂꯤꯟꯒ ꯈꯩꯔꯣꯏꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯗꯣꯏꯔꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯑꯣꯟꯁꯤꯟꯅꯗ꯭ꯔꯤꯁꯦ ꯈꯪꯉꯕꯣ ꯃꯣꯏ ꯑꯅꯤꯗꯤ ꯄꯨꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯄꯪꯕ ꯏꯃꯥ ꯌꯥꯏꯐꯕ ꯑꯩꯕꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯤ ꯁꯨꯝ ꯐꯝꯖꯤꯜꯂꯕꯅꯤꯅ ꯌꯨꯡꯅꯝꯅꯁꯨ ꯉꯥꯎꯔꯦ ꯏꯕꯥꯅꯤ ꯍꯧꯒꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯅꯒ ꯎꯔꯕꯗꯤ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤ ꯅꯣꯛꯄꯗ ꯂꯣꯏꯔꯗꯧꯕꯅꯤ ꯂꯤꯛꯂꯥꯏꯒ ꯂꯟꯆꯦꯟꯕꯒ ꯊꯣꯏꯅꯨꯒꯗꯤ ꯂꯥꯏ ꯑꯃ ꯌꯥꯎꯔꯤ ꯂꯤꯛꯂꯥꯏꯅ ꯂꯟꯆꯦꯟꯕ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯨ ꯂꯟꯆꯦꯟꯕ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯗꯅ ꯁꯠ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩ ꯂꯤꯛꯂꯥꯏꯅ ꯀꯗꯥꯏ ꯈꯨꯇꯨꯝꯗꯨ ꯊꯥꯡꯒꯠꯂꯛꯎ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯂꯟꯆꯦꯟꯕ ꯁꯠ ꯈꯨꯇꯨꯝꯗꯨ ꯊꯥꯡꯒꯠꯂꯛꯏ ꯂꯤꯛꯂꯥꯏꯅ ꯂꯟꯆꯦꯟꯕꯒꯤ ꯈꯨꯇꯨꯝꯗꯨ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯍꯨꯝꯂꯛ ꯅꯥꯟꯊꯩ ꯍꯦꯛ ꯅꯥꯟꯊꯕ ꯂꯣꯏꯕꯒ ꯂꯟꯆꯦꯟꯕ ꯃꯁꯥꯗꯨ ꯀꯪꯈꯠꯂꯛꯄꯗꯧꯅ ꯇꯧꯔꯛꯏ ꯂꯤꯛꯂꯥꯏꯅ ꯂꯟꯆꯦꯟꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯈꯥꯝꯂꯛꯇ꯭ꯔꯤꯕ ꯃꯈꯩ ꯄꯦꯟꯅ ꯃꯤꯇꯝ ꯑꯁꯤꯗ ꯅꯪꯅ ꯄꯥꯝꯕ ꯃꯐꯝ ꯈꯨꯗꯤꯡ ꯐꯨ ꯂꯟꯆꯦꯟꯕꯅ ꯑꯩꯅ ꯃꯁꯤꯗ ꯐꯨꯔꯒ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯩ ꯑꯄꯪꯕ ꯅꯪꯅ ꯅꯈꯨꯠꯅ ꯄꯦꯟꯅ ꯍꯛꯊꯦꯡꯅꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗ ꯂꯃꯟ ꯈꯨꯝꯕꯒ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯍꯜꯂꯛꯄꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯌꯧꯗ꯭ꯔꯤꯉꯩ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯗꯨ ꯈꯨꯝꯍꯧꯔꯣ ꯂꯟꯆꯦꯟꯕ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯂꯩꯇꯥꯐꯝ ꯈꯪꯖꯗ꯭ꯔꯦ ꯂꯤꯛꯂꯥꯏꯗꯨ ꯃꯆꯥ ꯍꯦꯟꯊꯣꯏꯕꯨ ꯌꯦꯡꯉꯛꯏ ꯍꯦꯟꯊꯣꯏ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯏꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯗꯣꯝꯆꯥꯗ ꯎꯍꯟꯗꯅ ꯈꯪꯍꯟꯗꯅ ꯈꯨꯗꯛꯇ ꯁꯠ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯁꯤꯟꯅꯩ ꯂꯤꯛꯂꯥꯏꯅ ꯏꯕꯦꯝꯃ ꯅꯪꯁꯨ ꯀꯔꯤ ꯂꯃꯟ ꯈꯨꯝꯅꯤꯡꯉꯤ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯃꯗꯤ ꯏꯟꯊꯣꯛꯈꯤꯕꯒꯤ ꯂꯃꯟ ꯅꯈꯨꯠꯅ ꯁꯤꯡꯍꯧꯔꯣꯗꯅ ꯍꯦꯟꯊꯣꯏꯅ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯁꯤꯡꯅꯤꯡꯗ꯭ꯔꯦ ꯊꯣꯏꯅꯨꯒ ꯂꯤꯛꯂꯥꯏꯒ ꯄꯨꯟꯅ ꯃꯆꯥꯕꯨ ꯆꯥꯒꯗꯧꯕꯒꯤ ꯁꯪꯗꯣꯛꯂꯒ ꯌꯦꯡꯉꯛꯏ ꯃꯤꯠꯌꯦꯡ ꯑꯅꯤꯁꯤꯅ ꯂꯤꯛꯂꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯦꯟꯊꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯃꯟ ꯁꯤꯡꯅꯤꯡꯕꯗꯤ ꯃꯉꯣꯟꯗ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯍꯦꯟꯊꯣꯏꯒ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯂꯤꯛꯂꯥꯏ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯂꯟꯆꯦꯟꯕ ꯍꯧꯔꯣ ꯂꯟꯆꯦꯟꯕ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤꯕꯗꯨ ꯍꯦꯟꯅ ꯇꯥꯁꯤꯜꯂꯒ ꯃꯆꯤꯟꯗꯨ ꯆꯤꯛꯁꯤꯟꯅꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯕꯨ ꯀꯔꯦꯝꯅꯈꯤꯕ ꯐꯨꯅꯈꯤꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤ ꯈꯣꯏꯗꯥꯖꯕꯤ ꯏꯆꯟꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯃꯥꯡꯃꯛꯇꯗ ꯃꯥꯕꯨ ꯀꯜꯂꯛꯑꯁꯅꯨ ꯃꯇꯥꯒꯨꯝ ꯇꯧꯈꯤꯕꯁꯤꯡꯗꯨ ꯃꯊꯪ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ
ꯂꯟꯆꯦꯟꯕꯅ ꯑꯩꯕꯨ ꯀꯔꯦꯝꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯃꯟꯗꯤ ꯉꯁꯤꯃꯛ ꯑꯩꯅ ꯁꯤꯡꯂꯒꯅꯤ ꯅꯈꯨꯠ ꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯥꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯗ꯭ꯔꯒ ꯀꯟꯊꯤ ꯊꯣꯛꯅ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯕꯥꯛꯇ ꯊꯣꯝꯗꯠꯂꯤ ꯍꯟꯗꯛꯇꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯩꯅꯥ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯐꯥꯎꯔꯛꯄꯒꯨꯝ ꯀꯟꯅ ꯁꯨꯒꯠꯂꯒ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯇꯦꯛꯈꯠꯂꯛꯏ ꯂꯟꯆꯦꯟꯕꯁꯨ ꯀꯟꯊꯤ ꯊꯣꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯊꯣꯝꯗꯠꯂꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯑꯗꯨꯝ ꯊꯣꯝꯗꯠꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯅꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯂꯣꯡꯅ ꯂꯣꯡꯅ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯈꯪꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯌꯥ ꯋꯥꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯁꯨꯒꯠꯂꯒ ꯍꯥꯏꯔꯛꯏ ꯇꯌꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯆꯪꯂꯛꯀꯅꯨ ꯃꯉꯛ ꯍꯥꯏꯔꯒ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯇꯌꯥꯜꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯑꯩꯕु ꯈꯨꯇꯨꯝꯅ ꯂꯤꯛꯂꯥꯏꯅ ꯃꯆꯤꯟ ꯑꯁꯤ ꯁꯨꯗꯠꯂꯨꯅꯦꯍꯦ ꯂꯟꯆꯦꯟꯕꯁꯨ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕꯒ ꯃꯆꯤꯟꯗ ꯈꯨꯇꯨꯝꯅ ꯁꯨꯗꯠꯂꯤ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯆꯤꯟꯗꯨ ꯏ ꯊꯣꯛꯂꯛꯏ ꯇꯌꯥꯜꯅ ꯄꯥꯔꯤꯗꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯗꯣꯛꯇꯔꯅꯤ ꯁꯥꯏꯟꯁꯀꯤ ꯃꯍꯩꯔꯣꯏꯅꯤ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯏ ꯑꯣꯔꯛꯏ ꯇꯌꯥꯜ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ ꯋꯥ ꯉꯥꯡꯗꯦ ꯁꯠ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯗꯥꯏꯔꯤꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯆꯦꯅꯥ ꯈꯔ ꯍꯥꯏꯒꯠꯂꯤ ꯃꯥꯅ ꯁꯤꯟꯗꯣꯛꯄ ꯇꯣꯂꯦꯟꯅ ꯄꯤꯔꯛꯄ ꯑꯏꯪꯕꯒꯤ ꯂꯩꯋꯥꯗꯨ ꯌꯦꯡꯉꯤ ꯂꯩꯋꯥ ꯑꯗꯨ ꯌꯦꯡꯉꯨꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨꯁꯨ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯇꯌꯥꯜ ꯃꯌꯥ ꯀꯥꯏ ꯂꯤꯛꯂꯥꯏ ꯂꯟꯆꯦꯟꯕ ꯊꯣꯏꯅꯨ ꯃꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯒ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯃꯁꯥꯅ ꯐꯠꯇꯕ ꯇꯧꯕꯗ ꯌꯥꯖꯗꯕ ꯌꯥꯏꯐꯕ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯎꯕ ꯐꯪꯂꯝꯗꯦ ꯂꯟꯆꯦꯟꯕꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯃꯤꯇꯝ ꯑꯗꯨꯕꯨ ꯊꯥꯔꯤꯕꯗꯨꯁꯨ ꯎꯔꯛꯏ ꯂꯟꯆꯦꯟꯕꯅ ꯃꯤꯇꯝ ꯑꯗꯨꯗ ꯑꯊꯣꯝꯕ ꯈꯨꯗꯤꯡꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯐꯪꯂꯤꯕ ꯑꯗꯨ ꯇꯌꯥꯜ ꯈꯪꯕ ꯉꯝꯂꯛꯏ ꯂꯟꯆꯦꯟꯕꯕꯨ ꯃꯕꯨꯛꯇ ꯍꯥꯟꯅ ꯌꯦꯛꯂꯝꯕꯗꯒꯤ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯁꯥ ꯐꯥꯊꯔꯒ ꯇꯌꯥꯜꯅ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯂꯩꯋꯥꯁꯦ ꯑꯝꯇ ꯁꯣꯟꯕꯤꯌꯨ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗ ꯅꯥꯟꯕꯤꯌꯨ ꯁꯅꯥꯖꯥꯎꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯒꯤ ꯂꯩꯋꯥꯅꯣ ꯇꯌꯥꯜꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯃꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯃꯨꯛꯇ ꯁꯣꯜꯂꯒ ꯌꯦꯡꯕꯤꯌꯨ ꯊꯣꯏꯕ ꯁꯅꯥꯖꯥꯎꯕ ꯃꯨꯟꯅ ꯌꯦꯡꯅꯩ ꯁꯅꯥꯖꯥꯎꯕ ꯋꯥꯈꯜ ꯑꯅꯤꯔꯛ ꯈꯟꯊꯔꯨꯗꯦ ꯑꯐ ꯐꯠꯇ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ ꯈꯜꯂꯒ ꯗꯥꯏꯔꯤꯗꯨ ꯄꯥꯏꯔꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯅꯥꯖꯥꯎꯕꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯊꯣꯝꯂꯤꯕ ꯂꯟꯆꯦꯟꯕꯗꯨ ꯃꯁꯥꯗꯨ ꯈꯪꯐꯥ ꯐꯥꯔꯛꯏ ꯃꯈꯨꯠꯇꯨ ꯉꯥꯛꯊꯣꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ ꯂꯟꯆꯦꯟꯕ ꯉꯛꯅ ꯑꯩ ꯂꯤꯛꯂꯥꯏꯕꯨ ꯍꯪꯒꯠꯂꯒ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯏꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯃꯁꯥꯗꯨ ꯈꯪꯍꯟꯍꯟꯗꯣꯔꯛꯏ ꯂꯤꯛꯂꯥꯏꯅ ꯍꯩꯁ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯁꯅꯥꯖꯥꯎꯕ ꯂꯩꯋꯥ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯄꯥꯕ ꯍꯧꯔꯛꯄꯒ ꯂꯤꯛꯂꯥꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯕ ꯑꯃꯠꯇ ꯉꯝꯍꯟꯗꯦ ꯂꯤꯛꯂꯥꯏꯒ ꯂꯟꯆꯦꯟꯕꯒꯅ ꯐꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯈꯨꯠꯅ ꯂꯥꯝꯃꯤ ꯑꯗꯨꯕꯨ ꯁꯣꯛꯄ ꯉꯝꯖꯗꯦ ꯁꯅꯥꯖꯥꯎꯕꯅ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗ ꯅꯥꯟꯊꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟ ꯁꯣꯔꯥꯡ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨ ꯍꯧꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯅ ꯀꯨꯏꯅ ꯑꯗꯨꯃꯛ ꯑꯍꯧꯕ ꯍꯩꯅꯗꯕ ꯑꯀꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗꯤ ꯅꯤꯜꯂꯒ ꯂꯩꯔꯤ ꯌꯨꯝ ꯑꯗꯨ ꯊꯛ ꯊꯛ ꯁꯨꯅꯤꯛꯏ ꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯕꯗꯧꯅ ꯇꯧꯔꯛꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯣꯛꯈꯤꯕ ꯆꯣꯡꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯔꯛꯏ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯔꯛꯄ ꯊꯣꯡ ꯊꯣꯡꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯒꯝ ꯒꯝ ꯊꯤꯡꯖꯤꯟꯖꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯃꯁꯥꯗ ꯄꯣꯛꯂꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯪꯐ ꯐꯈꯤꯕꯒꯨꯝ ꯇꯧꯔꯛꯏ